ngasi oiba latest news update myam da pijaramge hauji Ukraine amasum Russia ni gi marak thukliba conflict gi matangda phangba maribi pausung myam da update pijari Ukraine gi tungan city ani gi town nifu henbada target tawduna Russia na leptana missile kapslakli Kiev United Nations General Assembly na Moscow na Ukraine gi territory annex tawriba adu Aina the among the Taubani, Aina the among the Taubani, Ukraine is functional boxing, a hand of military tank banks in Ukraine appear Ganihina, Hek Lautokibaga, Russia, Sakti, Michal Kayama Sing Kang, the Ukraine city Amadi, town Nifuhen, but a target of Duna, left and a capsulakli, Hanangasi, Ukraine officials in Makedi Tadorapa, Zero Lamada Fondorakli, Russia and Hanagi. Kongpam that left to the Ukraine gidama West country singna left na mating panglakpa sina West country sing leba ani sigi marakta conflict to onhanaba hena thawin sin pire loinana Ukraine karigumba NATO ri yawtara ahum suba malem gi lanjaw thoknabagi khongthang lokhatpaga sap managani habigi section wahi su Russia gi maikidigi thamlakre haina pausna makhatana phongdorakli asigumba thawong asida Kong Tangjilakani Highways keep Nahanana, Kankrabamadi, Soydan Oirapa Yabi, Tawong Singadu, Mangzona Kankiba Lakravani. Makoina, Netora joined Obuga, Russiana, Malemgi Ohum Super Lanzao, Toanavagi, Taukshil, Taurang Pakalakani, Highways Hanasu, Russian Federation Security Council Deputy Secretary Areiba, Alexander Benediskovna, Nasi, Das News Agency, the Fondokiba Lakre. September gi Areiba sayol Ukraine gi President Zelensky na NATO military alliance sangnabagi ahanba fast track ki thabak loiselle haina Ukraine miyam lauphukiba matamaduda Russia gi President Putin su Moscow Ukraine gi region mari partial oina occupy tawre habigi harautayama phungdokiba matamaduni Punamaksigi matung tabada haukiba pung kuninga marigi mamangda Ukraine gi tuan city amadi town nifuda Russia na akan mong na missile attack sa tarakre tanja sida Ukraine gi maikay digi su makoy gi Air Force kontraga ni thuina Russia gi tuan mafam kuninga mangada strike kya sa takre haina Ukraine gi armed force gi general staff na phungdorakli Ukraine gi Mayor Alexander Senkevich na lewas gi port city odiba Micro life asi mapung phana thingzile hainangasi social media gi kuthang na laktorakre mayona phungdorakpada Russia gi akanba missile attack amada lebasi gi mathol mangalong mi lainaba building ama mapung phana manganta kanikre matol thangba floor ani di thiba phangdana saikhaikre lemoriba mathol ahumaduna attack akai oina lehauri housing mafam aduda rescue team sathaduna thihum gi thabuk sathari Russia na hapsilakpa heavy bombardment aduna maram oiduna Black Sea dalaiba Bak River gi micro life ta za sapam center amadasu akan mamong na missile kapsilakibana sathina ama anta tuankhre masidana tana Russia na Ukraine capital oiriba kiptasu explosive drone sing ngasiyu angan mada paisilaktuna city area akan mamong da target tawduna attack satakhi haina Ukraine administration gi makedigi telegram messaging app ta phongdorakre Kiev region gi governor Alexei Kuleba na phungdorakpada ngasi Russia na kapsilakiba missile singasi Iran na saba loitering munition sing sijinaduna kawlakibani missile singadu kamikaze drone sijinaduna kapsilakpani haibisi yamna toina thengnaraba thawdoa moiri Zelensky office ki deputy head su oriba Keliro Timoshenko na phungdorakpada Russia gi akan mamonge drone sijinaduna kapsilakiba missile singaduna Ukraine gi critical infrastructure facility kya pakson amang ta thuan khri haina phungdokre ngasi sathakiba Russia gi akan missile attack aduna lanai yum singi matol kya long yum kuntrayan thuaiki Necopol city gi gas pipeline amadi power line singsu pakson thuaiki Haujik city edugi miyoi lising ani henbagi imung manung sing electricity fangan mangamdana lairi hanisu Nipro next drawback ki governor Valentinana telegram the iduna thadura poworo lamada phongdorakre hauju phabi oina di tawrakliba claim sing asi kadai phawbo sumlabagi haibadu realtorna sabsana khangdok pangamdri hairi NATO gi secretary general Jens Stoltenberg phongdorakpada handak Russian missile kya city sing the target tawtuna satharakliba attack asima makhoigi ason badu uthokjabani tasengna ma handaki lanpham asida Russia maithirabani haiba wapum thamlakli Makasa tarak poina to papam NATO gi Nuclear Wari Houkhre mathang sayol nuclear exercise tawragani
Russia ki President Vladimir Putin masagi lam ngakthoknabagidama Areiba Pambei ama hekta sijinaragani haina threat Tourakhiba maramna military alliance NATO North Atlantic Treaty Organization gi aronba nuclear planning group ki mifam ama ngasi pangtokre alliance asina mathang sayolu nuclear gi exercise amasu taunaba thawrang tawri sayamagi manungda amurak natragana anirak pangthokpa nuclear planning group ki mifam adu Brussels ta lainaba NATO gi headquarter the defense minister sina lusingduna pangthoki Russia gi mekedi gi aruba threat lakpa masum Ukraine da tacticals nuclear khulai sijinarakadra haibi akiba kya lairingai talakta mifam adu pangthokibani Russia na sathaba thausil sing NATO na yamna kupni yengsili adubo hauju phawi oina di Russia gi nuclear lalongda ahongbu udi haidi NATO gi nuclear exercise pangthokadoriba shiga sanana natragana masigi exercise asi hek loibaga Russia gi su nuclear exercise ama taunaba thorang tawri masina maram moiduna Russia gi aning musi kari no haiba khangdokna bo honabada member leba kuntra na sab NATO da aruba mo oigadori Russia su makhoi sahi yoeba exercise pangthokadori madu mathangi sayol natragana sahi gi exercise hek loibaga pangthokpayai aikoina pamdabasi routine nataba thausiladuni pangthokadoriba sidi routine exercise ni masidi sem sabaga mari lainabani haina United Kingdom gi defense secretary Benz Balesana permission phungduki NATO gi nuclear exercise asi Stephans nun hairaga khangri masi sai khudingi asigumba matamsida sayol amarom pangthokpani masigi exercise asida nuclear warhead sing pubu ngamba fighter jet sing sarugyari adubu masida tasengba bomb pubudi tawdi conventional jet amasum surveillance amadi refueling aircraft sarugyari NATO gi exercise asi sahi sigi February 13 da Russia na Ukraine da landa adringai da thorang tokibani masina NATO gi lebak member taraga mari sarugyaga dori exercise asigi khwaidigi maruweba sarug adu Russia di kilometer lising ma thapa mafam da tawgadabani NATO asi organization ama oina di nuclear khulai amata leitri adubu makhoi gi nuclear mapangalasi maru oina United States France amasum United Kingdom dagi lakmani masida France di nuclear gi maning makhatam na policy amuk sathari amasum nuclear planning group ki mifamda sarug yadri maramaduna NATO gi khwaidigi akan nuclear force asi superpower oiriba US amasum UK da oiri nongsup leibak singna supply toba afaba khulai sing sijinaba amasum Russian lanmi singa yamna manadaba mongda maraiba ngak thoktaba yadi habigi akan mapandam leibai Ukrainian forces na Russian lanmi sing mafam kyadagi takthokibaga iroinana Russia gi authoritarians leader Putin na nuclear khulai sijinarakadra haina singnari maki nuclear gi threat asi nongsup leibak singna Ukraine makhatana khulai pidanabagi damakta suni haina su thajari haina paushina makhatana phongdorakli aduga mayamna tendakna thamjaramge aduga haujukoina mayam pausi matang ase lusinjarage aduga mayam punasu anawba update ngamina siaina channel sigi mekedi gi mayam gi famna su thamjari